ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯀꯣꯔꯣꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯛꯗꯥꯎꯟ ꯇꯧꯔꯛꯄ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯎꯠꯈꯤꯕ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯇꯧꯅꯤ ꯑꯃꯗꯤ ꯑꯅꯤꯃꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯅ ꯄꯨꯟꯁꯤꯜꯂꯕꯅꯤ꯫ ꯁꯔꯀꯥꯔ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯐꯤꯚꯝ ꯑꯁꯤ ꯅꯤꯡꯊꯤꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 22 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯎꯠꯈꯤꯕ ꯃꯇꯧ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯀꯌꯥ ꯑꯃꯅ ꯃꯗꯨꯒꯤ ꯃꯇꯧ ꯇꯝꯅꯔꯛꯂꯤ꯫ ꯄꯤꯄꯜꯁ ꯀꯥꯔꯐ꯭ꯌꯨꯕꯨ ꯑꯣꯏꯔꯕꯁꯨ, ꯀꯥꯡꯁꯤ ꯈꯤꯡꯕꯕꯨ ꯑꯣꯏꯔꯕꯁꯨ, ꯈꯨꯕꯥꯛ ꯈꯨꯕ, ꯄꯨꯈꯝ ꯊꯤꯟꯕꯕꯨ ꯑꯣꯏꯔꯕꯁꯨ, ꯃꯈꯣꯏꯅ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯖꯥꯇꯤ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯊꯥꯖꯍꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯑꯄꯨꯟꯕ ꯊꯧꯅꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯎꯠꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯃꯤꯑꯣꯏ ꯀꯔꯣꯔ ꯀꯌꯥꯅ ꯌꯨꯝꯗ ꯆꯠꯊꯣꯛꯇꯅ ꯂꯩꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯅꯁꯥꯃꯛꯀꯤ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯕ ꯋꯥꯍꯪ ꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯥꯟꯖꯪ ꯑꯃ ꯀꯔꯝꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯨꯡꯅꯥꯡꯕ ꯐꯥꯎꯔꯝꯒꯅꯤ꯫ ꯑꯌꯥꯝꯕꯅꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯈꯟꯅꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯆꯠꯊꯣꯛꯇꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯏꯇꯣꯃꯇ ꯅꯠꯇꯦ꯫ ꯚꯥꯔꯠꯕꯥꯁꯤ ꯀꯔꯣꯔ 130ꯒꯤ ꯑꯄꯨꯟꯕ ꯁꯛꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯃꯝꯗ ꯂꯩ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ, ꯆꯤꯡ ꯂꯦꯝꯕ, ꯙꯔꯃ ꯆꯦꯟꯕ, ꯃꯁꯤꯅꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯍꯥꯏꯕꯁꯤ ꯎꯠꯊꯣꯛꯅꯕ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯃꯁꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯥꯇꯤ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯂꯟꯖꯥꯎ ꯑꯃ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯊꯧꯅꯥ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯡꯒꯜ ꯑꯗꯣ ꯐꯪꯅꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯀꯣꯔꯣꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯥꯁꯥꯒꯤ ꯃꯉꯥꯜꯔꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯍꯜꯂꯕ ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯑꯥꯁꯥ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯅꯕ ꯑꯈꯥꯛꯄ ꯂꯩꯇꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 5 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯀꯣꯔꯣꯅꯥꯒꯤ ꯆꯩꯊꯦꯡ ꯑꯁꯤꯒꯤ ꯑꯃꯝꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯉꯥꯜꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 5 ꯑꯁꯤꯗ ꯚꯥꯔꯠꯕꯥꯁꯤ ꯀꯔꯣꯔ 130ꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯍꯧꯔꯁꯤ꯫ ꯃꯤꯑꯣꯏ ꯀꯔꯣꯔ 130ꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯁꯤ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 5 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯅꯈꯣꯏꯗꯒꯤ ꯃꯤꯅꯤꯠ 9 ꯄꯥꯝꯃꯤ꯫ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯦꯄ꯭ꯔꯤꯜ ꯇꯥꯔꯤꯛ 5 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯅꯈꯣꯏ ꯌꯨꯝꯗ ꯃꯩ ꯃꯨꯊꯠꯄꯤꯌꯨ, ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯅꯠꯇ꯭ꯔꯒ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯀꯦꯟꯗꯜ ꯅꯠꯇ꯭ꯔꯒ ꯗꯤꯌꯥ ꯊꯥꯟꯕꯤꯌꯨ꯫ ꯇꯣꯔꯆ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯑꯣꯏꯔꯕꯁꯨ ꯃꯤꯅꯤꯠ 9 ꯀꯥꯞꯄꯤꯌꯨ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ, ꯀꯦꯟꯗꯜ ꯅꯠꯇ꯭ꯔꯒ ꯗꯤꯌꯥ ꯊꯥꯟꯕꯤꯌꯨ, ꯇꯣꯔꯆ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯐ꯭ꯂꯥꯁ ꯀꯥꯞꯄꯤꯌꯨ꯫ ꯃꯤꯅꯤꯠ 9 ꯆꯨꯞꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 5꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯌꯨꯝꯒꯤ ꯂꯥꯏꯠ ꯄꯨꯝꯅꯃꯛ ꯃꯨꯊꯠꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯗꯤꯌꯥꯒꯤ ꯃꯩꯉꯥꯜꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯉꯥꯜꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯁꯛꯇꯤ ꯑꯗꯨ ꯌꯦꯡꯁꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯐꯪꯒꯦ ꯈꯜꯂꯤꯕ ꯄꯥꯟꯗꯝ ꯑꯗꯣ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯪꯂꯕ ꯃꯩꯉꯥꯜꯂꯛꯇ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯏꯇꯣꯝꯇ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯚꯥꯔꯠꯕꯥꯁꯤ ꯀꯔꯣꯔ 130ꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯑꯆꯦꯠꯄ ꯋꯥꯁꯛ ꯂꯧꯔꯁꯤ꯫ ꯃꯔꯨꯞꯁꯤꯡ, ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ
हाइरिबा थौदौ असि पांथोकपा मियाम पुनसिल्लगदि पांथोकपिगनु लंबी लमजाउदा थोकपिगनु लैरक कोनसांगदा लानबिगनु युमगी थोंजिंदा नत्रगा बेलकोनी खक्तदा पांथोकपियु खुदिंगमकना मियाम पुंदबा हाइबा लक्ष्मण रेखागी वांगमा लानबिगनु मियाम पुंदबा हाइबसि खक्तना कोरोना वायरस संदोकपगी लंबी थत्प ngamgadoribani मरम अदुना एप्रिल की तारीख 5 नुमिदांग पुंग 9 मतम खरा तुमिन्न फमदुना लेबियु पुकनिंगदा मा भारती निंगसिंगबियु मियोय करोड़ चाम कुंथ्रागी माइथोंग निंगसिंगबियु भारतवासी करोड़ चाम कुंथ्रागी अपुनब शक्ति अपुनब वारेफ अदो अमुक्तंग लौदुना येंगसी मसिना मंगालगी शक्ति अमदी सोइदना लान ngamlagani हाइबगी थाजबा अशिगुंबा खुदोंग थीबा मतमसिदा पुरकपा ngamgani असुमना हाइनै मदुदी उत्साहो बलवान्स आर्या ना आस्ति उत्साह परम बलम सह उत्साहशया लोकेषु ना किंचित अपि दुर्लभम आर्थदी संसारसिदा अनिंगबा अमदी अपामबा हाइबसिदगी हेना शक्ति लैबा पोषक अमा फाउबा लैते अदुना पांगलनबु लैरबदी ngamloidaba amattasु लैते लाओ थोरओ अखोई पुन्ना होटनदुना कोरोना वायरस पु माइथीबा पीरसी भारत न जोय ओहल्लसी पुम्नमकपु हन्ना हन्ना थागतचरी।